ngasisu channel asigi maikei mayam editorial kalam dagi lakhotchaba amasu mayam gi mod ki oiba content masa ama ni kitang mayam da share tawjaramge mayam na phukta minasi ahan mayam asigi editorial kalam dagi lakhotchaga duriba content ase dugi mati hajiji thokliba thawdo thoksing manipur da page tawba dugumba editorial kalam ne mayam gi mod suk sunu sudana comment box ta thambira moina manipur top channel gi maikei dagi su mayam da request tawjare duga mayam ngasi share tawjaga duriba content asigi maming sina ising piba ngam khiroi haiba यामना दायता यावदब थवोंग हाइबसी मयामगी मोची करी लेबिगे हाइबसी मैम तामिनसी मियोइबने हिंगबदा तंगाई फदना संगदब यादरब सिंगी मनुंग इसिंग असिसु अमने इसिंग हाइबसी नोमगी तंगाई फदना सिजिनदब यादरब अमा ओइबना बन ब्लॉकेट की मतमना फाव एसेंशियल सर्विस अमा ओइना कोमथोबनरिबने चौखलकपगी मतुंगिना अमादि नोमगी मसिंग हेंगलकपना इसिंग सिजिनबगी सांगसु लेतन हेंगलकपा अदुगा नकल अमरोमदना लेकाई लेकाई ओइना लैरिबा पुखरी नसिंबसिंग असिसु लैरिबा मियाम असिगा येंगनरुबदा सिजिनबा कोनदबा मिसिंग यामसिलकपगी देवकर्मा पांथोकफम लैरक्तबदगी पुखरी खोंगबाल क्यासु फुमजिलक्तुना कम्युनिटी हॉल यावना अतै हिरम क्यारा सिजिनथोखिबना तंगाई फदना तोती इसिंग असि नोमगी संगदब याद्रब अमा ओइरिबनि सई खुदिंगी निंगथम थागी मतमद डिपार्टमेंट की मैकेदिगी मियाम द अफब थकनबि इसिंग पीबा ngamdabagi awaba mayoknabasi ngasi ngarangtagi nate matam kuinadagi lairaba amani masi matau karamna kohangadagi haina department gi मैकेदिगी hotnabigi mahota nong tadabana ising lofamsing kangsilakpana treatment plan sing matam kharanigi oina miyam da afaba thaknaba ising piba ngamkhiroi haibisidi yamna daita yawdaba thawoni state asi sai khudingi nungju thagi matam ising marang kaina leirabasu sarkar gi maikaidigi nungju thagi matam ising asi yoksinduna thamnaba turel gi mafam sana jaga sing da dam sing sana bo hotnabigi mahutta hanna yengdabana nungju tha loibagi ising kangbaga manana thukli Reserve Forest oina laukthokraba mafam kya miyoi kya no khunda sinduna maru kokthokpa catchment area singda horiba pambi sing maru phukna yanthatpa singmai kya boom cultivation gi dama tumna mai thadokpa kya sina ningtham thagi matamda torel sing imai kangtharakpagi maram ama oirabsu hairiba sing asi thingnaba sarkar gi oiba thorang amata pakhatpasu leite ngalingai mising yamdringai matamda reserve forest area ne hana laukthokpas khibasing adu ngasi leptana mising hengalakpana matamga sunaba haibadu oidabanina ahenba reserve forest kya laukthoknaba hotnadriba karigino singi mafam kya nauna khul songthorakliba sing sarkana karigi thingnaba hotnadribino singi lamda tampaki miyoi sing khunda laitaba yade hairabasu state government ki administration makhada leibana anauba khul sing songthok sungsin tawbada athingba thamduna umang womang sing yokhatnaba hotnadriba karigino asigumba soiba kya si semdok sadoknaba hotnabigi mahutta ningtham thagi matam oibana ising lopham oiriba mafam sing imai kangtharaktuna ising lopham leitabana treatment plan sing chalaibada khudong sadre miyamda matam khara ising piba ngamkhiroi miyam amasum consumer sing na aphang ising sizinanaba hotnabiyu haina department gi maikeidigi sirol thoklibasidi sakar ama natragana department ama linglubagi wan thokarino consumer sing the department gi maikeidigi nungti gi mathau tabi ising piba ngamdabagi thaba asi matam kuirabane ngasi ngarang tagi natte sayol amada maming tagi oina noma khaktang pibasu yauri aduga khazanana consumer sing dagi ising taba tadaba namduna khongpali department gi maikeidigi ising gi khazana tha amagi oina lebliba nungti gi ising pibagira sayol amada noma khaktang pibagira haibisisu laikhai tafam thui department gi maikeidigi ising piba ngamkhiroi hairabanina consumer singda ising piba ngamdaba tha sing adusu khazana laukhiroi haina laukthokpa sange ising lopham leitabadagi piba ngamloi hairaga khazana gi wafamna tuminna laisinduna namduna khomgatnaba hotnariba sidi migi maral mathum phongna lutawba chap manai haiba asigi editorial kalam sini myamgi mocha sungsoi soidana kari lebigi habado comment box thambiramu haina manipur top channel gi maikeidi su myamna request tawjare masum hauji yoksangi matamai harau kumai matamni yoksang yoksalapigi amasum thabal thinglibasi myamgi mocha sungsoi soidana piramoduga siga mari lainana content masang khapirei myamda share tawjaramge yoksang thabal chongba hingbagi sangdaba yadraba thabak amanate awon malem somam tomba luwang yoksung kumai sibu tawdaba yadabara yoksangi thabal chongbusu chongdaba ya yadabara haina hangningi hangdrabasu yabadi yai adubo hekta hangning ba phorai karigino haibadi khangde asigumna
hangning ba miyoy kya leramgani aduga amarom da yoksang kumai sibu kumsi gi oina tokadoribara thabal chongbusu tokadoribra haina hangning ba nungnang ba phaujaba miyoy kya su soidana leramgani madu karigino haina hanglubada kanabati oide adunadi yoksang amadi thabal chongbada apam pokpa amadi pamjadaba miyoy sing maikai ani thokna leire haibasimadi soidre masibu pangthokpada miyoy ba ikhoida kanadaba haibadudi isa isana wakal khanthajaba natana atai lambi leite haibasida langani haiba thajade masigi maru oiba maramdi atai gi natte hujikti matamsi tamthiraba covid 19 laisatki mamai oiri samna hairabada thoidokna laina asigi mahi mayai handri taibang miyoybada awa saitheng adumak piri masigi khudam haibabu vaccine kanna kapagi thabak sathari masina isam samna taklibadi atai kari sunate covid 19 tamthiraba mahik asibu namthanaba hanaba taibang miyoybana kana honari haibani adunadi thengnariba lantheng asi sathari lan loidri soknari haibani lan loidri ngai yeknabana khudong chaba laukiba kaya thabak tawba sumgadra masimak lan thengnabagi matik chaba khulai walaba taibang miyoybana tawba sumgadra yauksanga covid 19 virus anisi sanadi yauksanga mari thabal chongbana covid 19 sandokpada mateng sauna pangani aduna miyoyba aikhoidadi karigumba mateng sauna pangani aduga miyoyba aikhoidadi karigumba mateng amata pangbagi wafam leite adugumna thawong adubu karigi tawfam thokpra aduga amuk yengbasu yai madudi yauksang amadi thabal chongba haibisi taibang miyoyba aikhoina hingbada sangdraba yadraba masak ama oibra karigumba oire hairabadi soidana tawfam thokle haiba tarabadi miyoybana pokpa amadi sibigi matangda tawdaba yadaba thoramsing adugumbadu oiba tabani adubu kupna yengluba matamdadi yauksang amadi thabal chongba haiba thawong asi tawdaba yadaba haibadumakti oide masidi kumai makhal amani taibang miyoybana harau nungairaba matamda tawbani miyoyba khunai aduna sakhong ngahong laba matamda tawbani miyoybana pokpa amadi sibigi matamda pangthokpa thoramsing aduri kumai nate haibadi masidi khunai aduna sakhong gera natragana sakhong oira lairagera ina khungera khulloira anaba yaugera yauroira tawdaba yadraba thaba amani adugu kanagumba imung amada anaye amadi asiana yauba matamdadi yauksang amadi thabal chongbai kumai asida saruk yanade masina takpari yauksang amadi thabal chongba haiba kumai asi tawdrabasu yaba amani haibadi covid 19 laisatki lan manung asidani thabal chongba yauksang kumai haibisi sel yamna sangba thaba amani isa isadagi sel yamna satli haibisi loina khangnaraba uba phangnaraba ngaktani adunabu kumai asi nungai thokpigi kumai ni sakhong ngahong bagi oiba kumai amani adu oirabadi haukiba sai asida covid 19 na maram oiduna malemgi miya mayumdagi mapan thoktuna suba nomba tawba yakhidre sijinanaba posai singi puthokpagi sang yamna hanthakre karigino haiba tarabadi posai sagadabadu taibang miyoibanani miyoiba yaudana mina saba robot mathantana factory dagi posai saraga putholakpa ngamanate miyoibana su nomdrabadi masagi imung manung thaknaba sel phangdre haibadi senthok leitre makuta sel leitrabadi posai leiba yaba nate taibang miyoibadi posai leiduna hingmani haukiba sahida puthokpa ngamhaudabadagi ngasidi miyamsina sijinagadaba posai phangbagi sang yamna watle phangdre marang kaina laibinaba migi masingnadi yamba henmanina pot phangbagi sang yamna watle pot ki mamalsu yamna wangna yole sel paijadabi imung kya ri hingbada sangba posai kya leijaba ngamdre senthok leiba thabak kaya su nomlamba miyoi kya su sufam nompham leitabadagi senthok leitre amaromdana yaksang kumai amadi thabal chongdaba yade haibigi phi semgatpa manba iwai inil ama leirakpagum tawrakli atai amata kanade isa isana magi imung manungda kumsidi yaksang kumai amadi thabal chongbagi kumai pangthoktanaba asiet pa phirep longminaba mathau yamna tare laisabi leiba imung manungda thabal chongnabagi wakhal phathanba mathau chauna tare mama mapa mabung mapa singna thaudang lobigadabani laikai club singna su sports thabal chongbagi thabak kumsi gi oinadi potharasi haina warep lobuna sumgani asuk yamna sel thumgi awaba leiraba matam asida yaksang sports gi thabal chongbagi saksanabagi sel khaibada awaba oinagani hingbada sangba thabak amasut natabaduda ngasidi kanana su sel piningloi aduga piningai sel su leiroi pining loidaba matamda mafamda sel khairaba haibasi asingbagi thabak nati haibasi isa isana khanjaba sumgani thabal chongbagi ben party nekpa mai thanbagi awaimal sel yamna wangali handakthi
yausang amadi thabal chongmagi thaba asina tawribadi mi yamna tinbagi thawongni haibasi loina khangnarabanina covid-19 gi laiset mi amadagi mi amada sandokpa thingnaba kumsidi aset phirep launarasi akhoi gi imung manungda pokpa amadi sibigi tawdaba yadraba thoram kya phaw maming tagi oina pangthoknaraba matamsida yausang thabal chongba saksanaba lila isai tawdaba yadaba gumna wakhal khannarakpa yawnaraglibasi mapung phadaba miyoi ba haibadu oigatra haina khalli haiba content asini myam masu myam gi wakhal lonsu kari lebigi hadu sunay suduna comment box thambiramu hojiki oina matang sa kainarasi and thank you.